ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡ ꯊꯥꯒꯤ ꯀꯨꯟꯊ꯭ꯔꯥꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯀꯣꯀꯣꯃꯤ, ꯑꯃꯨꯀꯣ ꯑꯃꯗꯤ ꯐꯣꯛꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯅꯅꯕ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ A.K. ꯚꯥꯜꯂꯥꯒ ꯎꯅꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯁꯥꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯒꯚꯔꯅꯔꯒ ꯎꯅꯗꯨꯅ ꯋꯥ ꯈꯟꯅꯈꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ DGP ꯌꯥꯎꯅ ꯋꯥ ꯈꯟꯅꯈꯤꯕ ꯑꯗꯨꯗ ꯒꯚꯔꯅꯔꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDP 62,000 ꯔꯣꯝ ꯂꯩꯔꯝꯈꯤꯕ ꯑꯗꯨ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯔꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯅꯕ ꯌꯥꯎꯗꯨꯅ IDP 58,000 ꯔꯣꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ꯫ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ 8,000 ꯔꯣꯝꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯃꯤ ꯂꯩꯅꯗꯕꯗꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯕ ꯌꯨꯝꯁꯤꯡ ꯁꯦꯝꯖꯤꯟꯅꯅꯕ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯧ ꯎꯕꯗ ꯇꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯂꯧ ꯎꯕ ꯌꯥꯅꯅꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ IRBꯒꯤ ꯑꯄꯨꯟꯕ ꯄꯔꯁꯅꯦꯜ 1,000 ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ꯫ ꯐꯨꯕꯥꯂꯥꯗ ꯂꯧ ꯎꯕ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯊꯨꯕꯗ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯃꯦꯗꯤꯌꯥ ꯄꯔꯁꯟꯁꯤꯡ ꯁ꯭ꯇꯦꯠꯃꯦꯟꯠ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯄꯣꯔꯠ ꯑꯗꯨ ꯔꯤꯖꯔꯚ ꯇꯧꯗꯨꯅ ꯊꯝꯂꯤ꯫ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯒꯚꯔꯅꯔꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ IDPꯁꯤꯡꯒꯤ ꯌꯨꯝ ꯁꯥꯅꯅꯕ ꯂꯨꯄꯥ 1.5 ꯂꯥꯈ ꯈꯦꯇꯤꯄꯨꯔꯣꯜ ꯑꯣꯏꯅ ꯄꯤꯔꯝꯕ ꯑꯗꯨ PMꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯨꯄꯥ 3 ꯄꯤꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀ ꯃꯇꯦꯡ ꯄꯥꯡꯁꯤꯟꯁꯤ꯫ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯁꯣꯛꯂꯛꯂꯕꯗꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯥꯁꯤꯟꯅꯕ ꯇꯧꯔꯣꯏ ꯍꯥꯏꯅ ꯒꯚꯔꯅꯔꯗ ꯄꯥꯎꯗꯝꯂꯝꯈꯤ ꯍꯥꯏꯅ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤ꯫ Ministry ga akhoi gi marakta singai de akhoi loinamok tawminarasini yanariba agreed points mayamse masi phase by phase pursue tawnana bu honabada akhoi gi maikai dagi di akhoi phajana cooperation khoi pigani Manipur gi apunba gi saktam adugi challenge tawba adu mapotu dadi akhoi kayum mom ta da akhoi compromise tawroi paikhat ka du thabok mayam masi paikhat na bu honabada akhoi ga makhata na engage tawnana bu thorai akhoi tawgani aduga akhoi na home ministry da haijaram masi makhata ba akhoi ga phaminna bagi process ase akhoi hojik tagi de akhoi Imphal doina phamnana bagi proposal do koi maikadi thamame makoina hairisi adana mu koi home minister hoi adagi leiriba government gi decision lobung amba mioi singsi Delhi da phambanina kari umatam da urgent decision lobi apolam langmatam da adadi hangnana bagi tanja du phangi sida lakhraga mu moina mu adili tana fire ga mu tawbugi adui khudong cha da sinbani hai du whatever lobu de decision si miyam ga yam transparent doina logo de decision khudima lomina ga dabnina adugumbagi thogdoksing adu heng tangai phadana government gi level da decision lowna na bagi process da larger core oiba issue sing da decision lowna na bagi government gi level da lakho meeting da akhoi Delhi da dum lakpi ai adu solution purakna na bagi point by point issues me am se akhoi puthoga ngangna ba naina ba apha phata tana ba sigi dialogue engagement to bagi process idi Imphal doina to buna chume haiba se akhoi mai kai gi thamjarame aduna hopefully lakado mathangi bifam sing da akhoi soidana Imphal da meeting si tawnana ba akhoi dum hona jagani thu nei rang solution na ba hona bada karam makhal gi akhoi na kari to bu yage habadu mayam na suggestion pibi ba akhoi loin lawjagani tangai phadana yanarakta ba miyam gi phangum thokpa hakta piroi tawroi habagi phibam lakta ragadi maduda akhoi mayam hubna lingjen manana government ga thengnamina ba moida pressure pibagi thabuk sudum matang matang gi matungina tangai phadaba lakani aduna madu sing ado akhoi punna cooperation pinasi